Northeast Dialogue to Ma'am Nokchari. Hello and welcome to Northeast Dialogue of Northeast Window, a dialogue to connect the people of Northeast. Ngasi ko in Pudun Lakchari episode release the civilian hostages, humanity first. Haibani ikugi hogi ba irai numita yam naibak tibu thudo amada miui ahum khak mo khoi si ikugi recruitment amakak yaunu bagi damakta Sarfels camp thina bachakit pamadam the Google Map ki oiba kudung chadaba mayam tholok pataki lambi lamangaraga makoi ahum si sakangdaba singi makuta takibani aduga makoi ahum manung makoi ama thadora kanda hojik thoithoi badi thoithoi ba hairiba naha ani si hojik sakangdaba singi sigi makuta leigibani hojik live wafamdi makoi si thadok piro haidana haukiba irai dingin ngasi fawbaje mandeni akan miyam gi kholau hai partare from different corners aduga from different communities mayam amagi appeal mayam makoi si thadok piro adu mi minungsi minungsi humanity adu utpi yu haiba ekhoi kholau mayam miyam dagi laungarakpani aduga launari marak Northeast Dialogue paki dagi sunga si haiba topic is masih semjabani loina ngasigi Northeast Dialogue picture se shuk abina bagi dem election biri ba ngasigi expressing taram nokse kai khun wuchage ahamata am nokse Manipur saknai raba public personality aduga sangnai raba socio-political commentator pabung kosam sonamani ni pabung taram nokse kai khun wuchare. Thank you very much for joining us pabung. Anish bu taram nokse Manipur saknai raba ek politician ni Naga People's Front Manipur gi General Secretary oina thogai pubiriba gi amai Honreikhui Kashung ni amai butram no seri khunu bucheri. Thank you very much. Aduga ekoi hojik yamatin matam da ekoi join to bigani haidana ekoi na sata ujari baje sanai social activist ekoi All Manipur Muslim Organizations Bonding Committee gi President SM Jalal ne aduga hairiba ngasi gi masak na expert hom jina ngasi gi program asi gi expert in election biri taram no mukhana okseri aham baje ai ekoi amai de hojage amai Honreikhui de laksege mai hojik se ekoi gi Manipur da Kanglup ani gi oiva conflict mi haiba different versions me am lere but hojik si the conflict amaka since third May hoki bacha hi third May digi ngasi fawje dum exist tawra lere violence me am lepa leitina thoi mi shiba hatna ba khotna ba me am ka masi gi marak si da handak ki hostage situation am ka lakpane hojik lere bas mi ani si pharaga makhoi gi mahutta ma hokip si thado u haiba gi madugumba media report me am da masi am action yaure masigi oiba wafum ama lakpani hojik leribo hostage situation si nakal kaya dagi haitare from different corners and quarters miyobigi minungsi amadi thousal compassion amadi empathy utpiraga hairiba eikugi civilian ani si thadok piro haibagi miyang gi kholaum khalai amai kare habini Northeast Dialogue ki Miraj sida akoi Manipur da hujik social situation lebisi kana su nongai natre akoi mayam si adubu solution karamain prakshara hebsi mi mayam khandhana ramani adubo akhoi si madugi clue je phangna driba adugi damagni adu handak sida ikhang khang haudadna oinam thoithoi chehi koni thoi thokchom thoithoi ba chehi kuntruk ningombam Johnson moi hombo sumaina phagre haibta sida mi mayam noaite yes adubo ningombam Johnson di yum halakre masa unare haibse masi akhoi mi mayam se harawe aduga sida aina ahanmada mohoibu phariba organization team bu aina su thagat ba ma mum phongdoke haibidi mi se pharaga irang matamda hatnaba matamda moina amadi hingna thore yam noire adu atobdu su hatri aduga mokoi hingna koi lady safe way hebse masi minungsi achoba utpani aduga khoi unaningai aduga karigumba taisananingai moigi demand leijarabasu sumaina mi gi value se luna lobse aina mohibsu nuaiba thongthoi adu si happy khigno aduga habsu happy gno amaga lanarabasu adubu kormain tawraga akhoi afaba parakshara hebse modu meeting point di akhoi korman shamga chara hebsidi akhoi honnamina si hebse aina hanbada asi appeal tawni amai yamna significant oiba
appeal amakakni ko amina to biribaze amai makhata na hojiksi amina haibada yamna ekhigi fajaba wafam ama hairagadi ekhigi hojuji hostage situation da captive oina leiriba makhoi ani ji fajaliba mioi kanglupsina ahanbada haibadare as a goodwill gesture moine khoina loba yaragadi ekhoi Johnson ji thadorakre hojik Johnson ji na mahakpu thadokpikiba adumna atopa hojiki maga mayamba amsu mai marup thoithoiba amsung thoithoi ji chu thadokpiro haidana mana yam emotional loba appeal amsu tawki hojik amina haibiribazi ahanbada mokhoi ahumje hojik ekta ubaga phangbaga pahan hanaba situation amada leirambadagi hojik mi ji hatana ama thadoraga ani amaju mokhoi se ahingbagi video footage thadoraktana moi hingi haiba safe oi haiba dumadi ulakre hojik makhata na hatpi ki gano haibagi situation ni ame yamna maruina amina si yobibazi naga fruit ki miyo amso oi at the same time Manipur yam maruiba political party amagi luchungba amso oi bi amai ko ame hojik leiba situation ji da akhoi kari to we at the earliest government ki mai kai degi amai kari habini government gi side di ai thotok opinion si ai di leite adubu masigi akhoi gi middleman haibatare group ani pau photo na bagi just through phone da nataba adu face to face ngang ba yawa chenba volunteer haisira risk lobra natraga na akhoi gi kari hadra situation se control to nangai gi mokhoi gi church leader le civil society leader le adu spokesperson le student leader le adu phaunaraga asi karman sandai na sira haibse mudu photo ba yawa akhoi middle team amadi TV sange ID darga legdra haina ai opinion dum phongto bune okay bhai yam nungai ja mai I am short question nam dang lakse mai if in case karimba Manipur government gi mai kai gi natragana ai koi gi kuki community gi mai kai gi amai bu haidare ai koi gi masi interlocutor oina natragana sigi situation ji the hostage ani si safe oina ai koi gi release tor ki kuthang da amai su dai ta malobi on hairak tar ga amai ready oi bi ga tram mai si conflict resolution gumba kariga di akhoi di expert nate yes aduga masak naiba misna tabani na adu tobudi asigumsi akhoi di irang le taningai gi chen ba khot ba internally individual oina di dum pangchen chen ba mi ni adubu mi masak khangba haiba tare ko adugumdi oina akhoi di dai ta gumdi lobusi minusu thajaroi thaja anyway if there is any case so then thajagane na khali man amai su masak naiba a very outspoken ekoi Manipur masak naiba politician amani Manipur miam puna mungna masak khangba ai mathangi round dong lak sege ai pabung da amuk lak sening was first round je pabung howzik si since yesterday ngarang de gini mapungena apokpi ani dugi mikap mirau khol mayam da tar matung da Manipur miyam sina different quarters tagi aduga different communities tagi noi thola ka they are coming out strongly aduga with a message that moiji release to view minungsi amade 1000 rupees ka da moiji thaduk piro haiba masi kholau mayam amaka ton ba quarters tagi ton ba community tagi lauri pong kare happening Miraj amda dum thagchari notice window bu thodokendokna Malim Tabi Minister Kok Nanjiri, I Marup Mr. Jalal, the Honreikhui Kashung, Marup NPF General Secretary was in Thakchari. Miraj, young you consider me, I will say, a shoy, but shoy the was can also live in it, and no one is perfect. I how do you toiba conflict or masi toiba noaitaba Todo Toiba, me, ma'am, she, river, heart liver, court liver, told you, Punamas, Angak Panitois, must have told the pay. Had it Angang and he say, Chatly was a curry intention of having some sequian canoning. SSC now, exam conductor, Rogamokosi recruitment, get the Makta, Mokoisa Chetmani, Heidi, as part of the media. Mokoisa arm pine chetmanati, high, though with the Mokoinish Lambi the Lan, Chatlui. Kangda than a Shahidi must exactly must sit as in the Kangdi. Machine disrespect me, Makui not to the intentions, motorcycle Tauga, no way pyraga, launching with the nutty, no arms, emanations, no Kigi Kujukulai Pangmokorpanati. Anyway, Masipunamuk say Lan Habijai, aggression, Nitoribasi, I'm unprepared, I'm fully prepared, I'm backed by a superpower. A country amana to wugum towi at agencies na
angang ani sina khangdana leiba khotpa tawriba se this may not happen to any other community have no guarantee adabu akoi kitang khandaba es story angang ani sin leiba se moi khuda landaba lakpa nati khujukulai phangba nati makona soidna kem amuna phawlu su kunna muta phawlu su akan ngang ma khotpa tawba khotpa ka shauna ba khonwa lerga no si lakna chalu hana tan thokpa khotokpa lerim de khuna makoi bijam ne seluk torn anyway talking Hajik in nutshell lorak pada on humanitarian ground amana amabu nungsi chanaba amana amabu mi oina khallaga sa sanmakti nattabana nungsibiu chanbiu haibi watani land the battle pidal changmatan jata amana makapna amana kamna shwenaba khonaba de akoi kadugun samadu madigi tawang taw support tawjore haijore segi matang de chakalan shoiroi durbesam is the other community or any community punsi the karigumam tan shoiroi karigumam tan laloi karigumam tan minga da kai bithabak toroi have se libre is there anyone in this universe kanam ta leite do shoi da bhai besi kana sil shoiya sidi accidentally haide mayam pudamakna accidentally ni recruitment ge purpose ta makoi ge thabak ke tamute chatpani haide chale talking talkre amo talkre akoi ardent appeal ngasai chi tawjermi numi khajing tawjeri makoi bu karimta tekta kaina thadokpiu ishorna nakoi bisu angakpa bordan pigani hojigi matamda achuba koi gi kanu gi dharma gi makok mayam leiba haibase yamna maru oi pastor khangde adi matata ki mulla khangde akoi hindu community gi ni khangde kanagu makoi luching purel amana phajiba wahi amana haiba khopata akoi di mase apawase at least on humanitarian ground shasan bo parga mi gi shasan da puruga ati gi da koraga ina thang ka tal hat ka da banate akoi de mangode pulga thamba je mi laga pura chakho haiba adu maniom amale adu sid mini not to the sole intention makoni chalaga akoi medium machine gun or brown machine gun ka mini tama the lishing muchani ka pu nomui pura ka pu changu sanatti as per the report makoi se motorcycle na ta chongui chakibani hai chanbiu nungsibiu ichina punamak ngasi awaba tari punamak se akoi ta sunatti adom da sunatti mayam punamak ni masi punamak se amana ama yengba amana ama nungsi chanaba haibisa shoida nokoi koi kaina ba sunya yaroi lam pura nakoi chakadaba natte akoi na sigai lam shappe ga ati to chakadaba natte akoi punal lemini dorbi hanidika kaya leminari asi puno se gyan tadan akoi me puna phaminarga laingak lady government of India lady why to depend only on the government of India Manipur the lady but nakoi gi MLA taras and the ministers wam jawri makoi shi jawri bani makoi su responsible angak pada lady responsibility ang pada lady makoi ne ya machenga do khokda maside nungaite elected akoi gi members ma'am makoi ne tumin lerga Manipur thadu cheke wajir thamo yam shoi Masata talk this is a very okay punsida kari haini angakpa akoi gi thodokni angakpani haibese masi lehorodabani okay bro thank you very much yam phajana pabungi ekoi yam emotional appeal ma thambiri makoi si mafam du da not with the intention to kill anybody confrontation conflict si part moi moi chakhibna te just moi gi oiba personal purpose khar gi dum moi chakhibani aduna moi ji civilian ni aduna moi bu ekoi gi minungsi gloina thaduk piro haiba appeal jini ai methang chi koi uncle Jalal da laksage uncle ngarang gi uncle gi oiba yamna powerful oiba message sam ko we have tare masigi message sida mapuina thami baji akhoi handaki land sida akhoi mioi myam ama kanbagi haitare maitai community gi mi myam amu akhoi pangal community ne kangi bagi wafum myam palli adan kuki community gi mi myam amu pangal community ne kangi bagi wafum myam palli madugi paring duda handaki makhoi ani si civilian ni adan makhoi ba thadok piro habigi wafum su panbiri masigi matang sida masigi maru baji kari maram dagi no masigi wafum ma message sam ko puthok piri kari havini koi ge mioi ba khunai da matam gi lerakpa adumba thokan ningda ba wen ningda ba adumba thodok wathok mayam ma khak puari gi tangkak kya da tongan ba mafam da tongan ba leipak ta masi thokhi aduga tai khoina su adu masire sida khoina yengada ba wafam ma khak ti khoina lan tongnaba taraga su lan da tauroidaba amasung tawgadaba do's and don'ts land ngaknagadaba ngaknaroidaba
adugi keno kharadi ethics kharadi adum mafam khuding makta adum thu adum lei ada akhoi handaki akhoi conflict se masi violence ki conflict wena lakhiba matam haiba tare 2023 ki May gi tang ahum adudagi horaga ngasi phawbada akhoina ubada akhoi kuki community gi kuki jeli nau singi oiba adumba nungaitaba pendaba kaya amasu akhoi yawramani aduga akhoi maitai jeli nau singi maikai desu pendaba nungaitaba kaya ama thomani punamak si akhoi gi lan aduna violence aduna mob ki adumba mong da lakhiba adumba miyam gi kham thingbang ngamdaba control leitaba adumba situation singtuna wen giba ngaktane bako adubo matam se sum sang na chathara abanina marak sirai sida tongan tongan bo occasion meamom khakta dasu akhoi kuki gi jaga dagi maitai gi adumba chilnau sing thadorak pagi tekta kaidana thadok pirak pagi wafam akhoina taba lei khreba sina sigi handaki incident ji gi mamang dasu adagi naga akhoi maitai chilinaw singi jaga dagi su kuki gi mioi sing tekta kaidana adum thadok khibagi potchi lei khreba even recently jiribam da phawbada masi thokhreba atai mafam sing dasu adum thokhiba adum lei reba ko mai 2023 gi May gi tang ani ahum mari manga taruk tare nipan adwai dati miyam ji amna tongan ba khoi gi kenomada tangka amada khoi miyam gi keno si kenomada leiru reba ko adubu makha ta tharak patadi adugi miyam si adum thokhieba anu 2023 gi May gi tang ahum gi matung haitare tang mari gi numidang weram numidang mathangi tang mangagi swai matam siresida amuka Miraj yeng matamda Imphal manungda akhoi tongan tongan ba khul meyam amadagi akhoi mayam si mo poina hora ba miyam sina attack torakpa matam siresida chen thurakpa akhoi kuki gi miyam se masi moye live to da tasela maitai chilinaw sing attack to ge haiba taragadi mi miyam ama si gane ba amuka so Miraj ko even akhoi sigi akoi ba se kon adagi new lambulen sigi akoi ba da lairiba khun meyam se sirigi chen thurakpa kuki gi chinaw meyam se masi akhoi pangan singi lairiba pham sing sida chenchaleaba the pangan singi jaga da thawai hingnabagi damakta igi thawai hingnabagi damakta na lairiba situation da chenchalakpa da akhoi gi pangan singna kari tawgada geba mioi bagi minung sienga mioi ba moina makhoi gi live to secure oina na ba secure oina na ba live to save tawna na ba thawak tawa hai se mioi ba moina tawpham thoktabra haiba wafam se masi khallakanda akhoi na phirep ong khak lawjakhieba akhoi na ngamyum khai akhoi maitai khangde kuki khangde thui basidagi akhoi gi live hingnabagi damakta adumba akhoi gi manakta yorkhiba singa dudi akhoi ngamyum khai mateng pangaga makhoi bu akhoi safe and secure oina masa masagi saphaga da mafam da yohan ki vibe se akhoi gi mioi ba moin tawpham thokpa ithau ni hana khalaga akhoi taweba sigi matam sida yamna khoida kaubanga moida ba emotional oiba nungsiba khoina kaubanga moida posam khak thoeba karino haikanda lamlong dagi adagi tongan tongan ba khurai dagi ala akhoi gi kano dagi akhoi gi sobam lekai dagi adagi tongan tongan ba akoi ba area se dagi maitai jinau kya amakhakna mai magi gari da kuki sinau se hapaga puraga khoi gi pangan gi jaga side sida puraga sinnaram ba thajalam ba mai magi yum da leiba mai maga tinnaba kaidoba mising se mase puraga khoi pangan jaga se sira leraga di mukhoi sira roi secure werani haina khallaganda mising sina sumain toroga live kan bagi thabak se mukhoi su taweba maitai sing na suko adragi amuka makha tarakpada numi nini humni lerakanda di akhoi gi kanoda akhoi gi fasemar gi sira aduga lamphen gi seisida CRPF gi seisida akhoi lokhoi khreko lokhoi khama madungda mafam du da su amuka akhoi maitai ichilinaw mayam khakna akhoi magi hana tinnaba khangnaba loinaba punminaba adumba kuki ichilinaw singdugi mioi singdugi chak amuka thillerambe aba ada si kanna kanglup ani gi marakta angam mongda hatok ngai gi maraktuda si karamaina si nungsinabagi ichel se kamaina leiramino haibase leirino haibase masi akhoi wakhan khantha ba amohan akhoi wakhal khantha bagi matam yore sini akhoina thamning se adu on the another side maitai ichilinaw kayamasu
कुकी चिलिनाउ सिंग नमुका चुराचांदपुर दगी कल्लगा पूरा एवो अदुगा पूरागा क्वाक्तादा अखोगी पागन सिंग द सिंदरमेवो मसी मियोई बगी अदे क्वाक्ता अदे चुराचांदपुर दा मैते चिनाउ म्याम खग की खुन अदे दगी काइदर चेंथोरै ब म्याम दो कुकी चिनाउ सिंग दुना लोय हालगे हरदी हात ngam अहन बा इकोगी दे चमक इकोगी इम्फाल द प्रोकी विजिटेड probably मे की तांग तरुक ओरम something अदवाई द चुराचांदपुर दी अहन प्रोकी विजिट केसु न प्रोकी बने हाय हाय कुकी स्टूडेंट ऑर्गेनाइजेशन मोइन थिन बरैने का मोइन थिलोइ ने इम्फाल के बहुत थिन तोर इने सुमाइना लौखिबा थौदांग सिंगसे अकन बा लानफम मा लान की पूरा ताक तुमबा पूरा हेक्ट डेवास्टेट ओइबा सिचुएशन अमदा हेक्ट वाइल्ड फायर दौना संतोरा अंगम मोंग तौनरक मतमसिदा सिरैसिदा खोगे मियोइबगी नुंसीबगी मनुंगदगी चेनब इचेल अमखक लैरिबसे मसिननेबा खोइसे मी कौहलिबसे नलमद्रगदे खोजे मी हायरमत्रसु यारब जाबनेबको अना मतंग सिरैसिदा खोइना लाक्सनिंगबदी मिराज मियोइ दुगा काहेनबा थबक तौबा अदुगुंबा एटीट्यूड दगी इंसिडेंट्स मयाम अमखक खोगे थुअकांदा कालुप अनिमकी मियाम सिदा काहेनबा एटीट्यूड सिंगसिगिदमक्ता थमोइदा नुंगाइतबा फावबा मियाम अमखक लैरि मसी अखोइना being as a neutral community अखोइना दी फजना मसी witness ओइहौवेबको अदुना मतंग सिदा अखोइना लाकनिंगिबदी अखोइ मियोइबगी ओइबा relationship ता अखोइ अमुहन्ना हलकपसे मसी यामना मथौ तायबा मतलब फ्यूचर के दमकता मियोइबगी ओइबा अखोइगी नेचर दुदा मो हलकप मथौ ताय अदुगा कॉन्फ्लिक्ट सी मखाताना सांगदबदा अखोइ पुनबगी तोंजबा लेते हबनी आई अमै होंगखुइ तो मुलासे के अमै लाक्सनिंग बजे अमै करिगुंबा इफ अखोइगी हजकी कुकी इचिलिनाउ सिंजिना हाइरिबा थोइथोइमदि थोइथोइबजे करिगुंबा थादोक तारगदि that could be a phrase wingni हंदकी कॉन्फ्लिक्ट सिदा अनोबा अखोइगी अनोबा चैप्टर म लाकनि हेबगे थाजबा लेबिबा कै खनबिदा आईडी थाजे हाइबदी let this be the beginning of peace initiative yes adu huji moibu safely thambaibse akhoi myam nungai pau tabada yes ki gano video footage ubada aduna thambi kho moibu acha thak phajana pibiyo safe phajana toholo haibse appeal toninge adu ganda akhoi gi mathangi kari ngang thagadabno haibdo ngangse life is precious yes aduna अखोई लाइफ सेविंग सिना प्रायोरिटी होइसे हुजे अखोई ओजा जलाल ना हाइबगुमना इथनिक होरक बकांदा आइगी खुनसे लंबी मताइने आइने येंगमदा अखोइन आइना मी अखोई क्लब की मेंबर सिंग थाजिलगा चाक एंसांग थोंबी बकरे मी थीबसे 2600 okay in a single day 2600 oh cross tobni aduna whatever अखोई अरे हौबा हौतब खंगदे नै लंबी दा तुमगदरा कदा योगदबना खंगदबनिना अखोई अंगमबसे अदुगांदा मोइसु याम नुवाइ फावे अदुगुमना तनागुम अवाब ताब गांदा अखोई मतेंग तोनबा हाइसे मसी अखोई तोनसी अखोई gi arm pai ba haibsi discipline leina अखोई पाइसी मसंगाक थोबगी ओइना को अदुबो सिना अखोई violence di तोबिगनु से हेबसे सिसु अपील तोनिंगे ओके अमे हजिक लाइव क्वेश्चन से दी अखोई अरानबा अमना अरानबा म जस्टिफाई तो वे आदबगी क्वेश्चन से यस बोथ साइड द सिविलियन सिबे यावे बोथ साइड on both side civilian loinamak si hakto loin chumen highway ab situation am nate aduna mi myam siri ini then orphan myam am create or ini ju widows myam am sem ini macha myam am kainari ni mama myam am sigi matang sida arhan baje la le na haibagi situation dune aduna when it comes to civilian micham da aduga nupi da angang da minung si utpagi tangai fadabaje conflict mase kya maru endi amai oi mai magi क्रेडर अपेन बा उखदोंग चा बाहाय तारे को yes yes अदुरम चथे खिबि वानी अदुबो सि अखोय यारिम का अखोय स्टॉप तोसे अखोय अमगा खर कंट्रोल तोनो से फॉर एग्जांपल बैटलफील्ड दा साइड बाय साइड कामनरगा शिबदुदी शिखरे yes मरमदि नोमैदु चंगलगा खुदना खामबे आदरबनिना नत्रबदि लाइबक खिबाय सिंग साइ ओजा सोनामनि हाइबगुमना एनीबडी अखोयसु लंबी खंगदबगी अदुगा यादना चादब यादबगी नीब चपगी नदना करिउमा अना ये लेबगी अखोई फोटो फोजिंग दौरगा उनदबा हाइबसिदी करियादरा यादबा तंजादु लाकनी अदु कांदा अखोसी
सिगुमसिदा अखोगी नोबिलिटी से उछेबा Yes. आइन आर्मी ऑफिसर मा डिस्कशन ताबदा नागा की अंडरग्राउंड सिचुएशन याम कनबगांदा मा ऑपरेशन चथबा मीदु माना फारे अदु माना नंगसे आई खुद चलबनी अदुबु आई नंगोना सेव तोगे नोम मतम अफबद उनसे आइन हाय खर लेरगा मखोनी सि उनायबा अदु मंगोंदा जर्नलिस्ट सिंगना नंगी एनिमी अमा नंग समायना कनबा करगा सि नंग करी फावगे हबद माना स्टेटमेंट अमखक पिएबा Yes. one should be a good human being in the worst situation As. ko aduna mudu ai gi enemy ama boina kan khibse masi ai yam nuai hai ma adu gumna khoi se ko Yes. noble si unna se unconditional thadok ba si ko miam ge appeal ni thadok piu adu ga unar ga wari sabai bisu tanja pi na se Okay. Yes. both side Both side. And no one should be afraid to talk. Wari chana bi damata kanam te ki pham thokti. Ami isi matang sida hojik live question ji hojik si state government gi oina ngasi je Manipur chief minister na haige wazi DGP da mohoi myam je rescue tong no ba masi gi wafam ji sinagi and again center da masi yam kana pressure piri yam kana tanaraga center ga tanari ha gi wafam mokak di lai la iba wafam di hojik si am to be very frank and honest. The state government in see na hojiki later situation directly diplomatically wari chana ga lotion bagi abagi situation dagi di hojik government of India na masi lotion bana yam lai gani na si mayam gi mod ni masi da hojik central government gi home minister oigera prime minister oigera and anybody from the central government sina hojik athubu de ek to bagi tangai fata basi lai na khan bi kai khan bi central government na guardian amoina honna ba moi mathau su chauna legini adubu अखोइना दी तुमिन लेबा अखोइना दी सोन हंदबा मोइंगक ता ताइना बसु चुमोय द्राइब Okay. Okay. हाइदि सिविल सोसाइटी लेबा पॉलिटिकल पार्टी लेबा अखोइ अखोइसु करमाइन दौरदी अफबा पुरक्षरा हाइबसे खो खन करिया तोइना खनबसे याम दरगा ले ओपिनियन लानबा याय चुमबा याय को अदुबु अखोइ peaceful solution gi damakta khandaba jidi akoi mi khudi magi ithau se leibra hai naidi. Okay, amai the last question in the second round in amai the laksaning base hojik mediate to ta ga di hojik makhoi ji hojik faw de safe oina thambiri ha ba dai masi madi yam nungai ba pawni mam di moi ji hojik faw da sigren na traga hat khre ba gi paw jo poi khoi ta dri public domain da masi laktri aduna hojik faw de khoi safe oi ne khoi assume to we and which is a good news for all of us ado hairi ba makhoi ani si mediate to bagi oi ba situation ama lakna ba khona ba kan da karam ba confidence building measures to bu khat ba to gi tangai fataba lein kan bi ahan bada moi bu phajana safe to na thambio haibse masi akoi hana haiba tare okay aduga mokhoi ga akoi kari state direct unaba ya nangai se hoi huji budi side che unaning da basu leba yai adu ai ngasai pangiba gumna moi gi religion gi leadership yes religion leader yes CSO gi leader le aduga moi spokesperson hai bale ko aduga student organization le adu sumaina aphanangai se sumain to se akoina direct unar su moi budi akoi Guwahati dra Delhi dra example or anak badra akoi unarga wari saba habsidi di dargara haina khale amai ai hoji uncle Jalal ga amai ga ai before going to ai pabung ga lak tringi mamang da question amdang hangje ke masi yam toina mayam na haina ba wafam ne amai ne cham toin taram gani why don't kari gi damakta pangal amadi naga na hoji lai riba Manipur gi issue si da resolve tong no gi damakta as a mediator gi role je laudri ba kari gi no haibse adum yam tatna ayam mutam da hang na ba hangam kho oi amai me chi matang da kari happening oi ani khanarabani na ko khanabda yawdaba akhoi bu mina blame to busu tapam thoe adubu honna dabdi na te ai wakhanda di adubu situation asida aina koi civil society leadership gi kariya moi yo effort to yeng kanda si lambi phangdaba amadi whom shall we discuss haibse mashigi phangdaba amaleba हाइदी फॉर एग्जांपल अखोई कुकी टीम द चसे हेबसे करमबना अपेक्स ओइगनी कनाबु डिस्कस तौरदी मथम थम फाव यागने हेबसे सि ग्रुप सिंसे कनो मोइनसु माबु nganare मान यादबा मांगाना सिगुमगी सि थेंनाबा अदन हेडवे से लेटर बने ओके अखोई से ओके अदुगा अखोई की तंपा की टीम दसु करमबा लीडर दा
adu karamba organization da ngangnarga hena mathang mathang umbrella gumna lakpa yabra habsi akoina phangma ngamda ba big award bo obi ai big question yeah khoi award bo obi ai do akoina lama phangda ba haita okay yam chawi ji unity of command in both side later bra habigi acho wang jini ai uncle Jalal masigi atin pokum da bibi Auzaki lairiba situation si ahan bagi waina sagi Miraj ge ahan ba question do da habetang laksaram ge koi hujik lairiba koi ki kano se captive waina lairiba angang ani se masi international gi adugomba norms na yaba international gi adugomba law gi adugomba perspective makha da makoi go safe and secure waina moise custody tawraga thambiba hujik thambiri haibasu utpira iko mase it's a good sign, it's a good gesture ko for negotiation adu maina yengba yai adu sumaina adum thambiba masigi kenoma akhoi chapchaba kenoma thajaba ma kuki community dage akhoina pibina na ba akhoina sumaina thamjaningi aduga ani subada akhoi khenariba yanadriba aduga haina ningiba ngangna ningiba wafam gi ga mari laina batuti through proper channel ko through proper forum adu khoi phajana procedure ko magi established by ko international norms natraga khoi procedure established by Indian constitution or law leriba sigi makhada natraga na khoi leriba tongan ba inter community gi leriba leadership sigi kano da khuthang da khoi pau phaudo phaujin tawnaga makhata na resolve tawna ba khuthang sumaina sanction ba yai haina sigi opinion pijake aduga makhata rakpada akhoi naga singa pangan singana neutral community amoina thoiba conflict sigi damakta khoina initiative lowba karigi ngamdribano karigi lowdribano haiba aduga mari lena wa famda aina laksaning wa famse si kenoni akhoi gi kari hatare iroi gomba akhoina ani waina rakpada hamieng na kaidoru doino haiba gomba adumba situation se masi akhoida mayok na ba hatare ko manamdi iroi ani gi maraktra hamieng chensalurati hamieng si chapkhai si garai na khalakpa gomba ta khoi nga sai hoza kanona Honreikhui Kashung na thambi khibado adumaina khoi hona dabadi natte akhoi try tawdabadi natte initiative lawdabadi natte akhoi base level da akhoi voice puthokdana neutral loiba voice puthokdana nakalani makki leiriba keno se masi calm down torokdana ba aduga khoi amicable loiba understanding ama amicable loiba solution ama gi mai kai rom da khoi tapthanara ga ingthanara ga mai magi vocal mai magi tone se kha khan thanara ga phajan negotiating table da laga akhoi leipak ki interest na karino adagi akhoi masal gi markta leiba differences na karino kamain toraga akhoi gi confidence building measures te akhoi restore to yani kamain toraga akhoi amhana akhoi gi differences me amche resolve to yagani akhoi substantial issues na karino differences issues na karino madu chalk out toraga one by one phasana toraga akhoi gi principle of akhoi gi kanoda humanity and the principle of natural conscience principle of coexistence adaida akhoi me amchi akhoi amuk hingminnabagi adumba future makhakta akhoi restore townana janaba di khongthang singdo maduda khoi miyeng thamjara kanda khoi initiative si base level da di lawjabani adubu leirib situation sida armed conflict werakpanina non state actors sing yauna tawnarakpanina then even government for control to bangamba makhoi control capacity gi wangmada lakpa adumba violence dina madugi marak taida akoina initiative ama lawbase masi yamna khudong chadaba akoina mangda sanction bangam daba natragana counter productive oiba environment adagi karigomba peace kaigomba tamdati peace ki wangang baga se Miraj maje peace ki wa ngang basi kinaruba matang su leyeba ko peace ki wa ngang kanu haina ba madu taseng bari oiriba situation duna compare toraga lakpa kenoni ko vocal ni ko tawdi adu adaida matang sadana akoina peace ni adunia dane government of India na tawgada initiative to tawidra kanda akoina swaida peace ni adunia dane maram sadana thawak tawbagi film dagada ba situation ju leikhidaba nate adu maram wara kanda akoina self restraint khara tawraga mafam matam matang aduga
ngaira lakpani hojek su karigumba mafam matam na ko natragana situation na akhoi da madugi favorable oiba circumstance to ama pibi taragati lepa taragati akhoi mangom da why not akhoi mangom da karigi initiative lawroi thank you very much ai pong dulak se pong hoje uncle Jalal na thangi beda yam maru iwa iko gi challenges am leibase government of India na magi lofam thok role lo de have never if government of India is willing to stop this conflict then they could do so long time back yam ga lingai de moino si to ba yare have ne hojik lai ba question na hojik na ni khak ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯆꯤꯟ ꯅꯥꯎꯁꯤꯡꯒꯤ ꯀꯁꯇꯗꯤꯗ ꯂꯩꯈꯤꯕꯒꯤ ꯏꯁꯨ ꯑꯃꯈꯛꯅꯦ ꯃꯣꯏꯁꯤ ꯍꯤꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯤ ꯁꯤꯒꯤ ꯍꯣꯁꯇꯦꯖ ꯁꯤꯆꯨꯋꯦꯁꯟꯁꯤ ꯐ꯭ꯔꯣꯝ ꯗ ꯗꯦ ꯋꯟꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯃꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯖꯣꯟꯁꯟꯁꯦ ꯄꯤꯊꯣꯔꯛꯑꯕꯅꯤ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯄꯤꯊꯣꯔꯛꯑꯕꯅꯤ ꯗꯦꯟ ꯑꯅꯤꯅꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯁꯤꯒꯤ ꯗꯦ ꯋꯟꯁꯤꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ 4 days ꯁꯨꯔꯦꯕ it has been 4 days sigi 4 days sida makhoi singsi rescue log tonu ba kai ke step lokol age have question sine diplomatic oi channel da kari ta tawrage na to gana diplo kai kari tawrage have sine ba aduga if the government of India na masi yam serious oi tare adu oi gadi makhoi ani rescue to baji kayam yam luba thaba am oi ge sine pong kare have ni Miraj sam chumbajal Bharat sarkar gi khara thawa sadaba komthokpa masi yam na make action ko u phangi madugini thoiba issue punamagasya yam na se masi yam achumba questions time and again ngasi chahi amaga tha manga taruk sujali akuni khodom bi thingali base akhoi masi mipum punulone khangya Bharat sarkar leiba army tamina lun nongmi ka pulun praja halu haibanate in the event of any serious situation law and order lakpada army service has to be augmented adu punamase asugam serious and oina thorpa tanja siga simply buffer zone ko bakhara 90% gi chingdali mi shuna ko tharga lehillaga 10% na koi ma loni chakro hai matagum 90% noi ate ti sagai noi leibi yadi haidna toba matagum indharaga thambadam taw Bharat sarkar gi matakta koi yamna nungoite Bharat sarkar na tawge haide mas punga mo changoi ani bhau changoi enough is enough jangbiu chin kuki gi jo mete ye group ati naga gi group tasumi afabase yamna lei adubu khatan khenaba amana mete di akoi di united fall and divided stand leader yamba masina koi problem mama phare afaba sarukta united fall and pattabati united oiba adu fall lebi di pai adu afaba thabakta united oiba masi yam darkar lei ati ye group tasu masigumba on humanitarian ground larik patanja dadi masikatang khandabiba masikatang karmaitar khoi mo punna lemina gani kaidona se khoi punna lemina bunatana akhoi to khaine tawasunga yaroi history dige khoi pulapuna loina lerkadabani aduna jik masi enap अखोगी मीगी पुंसी मांगे पुन मांगरे तोय पुन तोयरे भारत सरकार दी शमन हायरबद चुमन जस्ट भाबो कमो वरेगा म्यूट स्पेक्टेटर दौन तौर नकन अनि लान चंगन बा नकन ने थुगाई बसे करी इंटरेस्ट भारत सरकार को खंग यम वारे अच्छा फरे थोबसु मी हनबा सिनबा अमन अमगी हाइबट स्टेट अमदिगे अमन चनबा लंबी थोंग द पनबा कारबार द पुन अखोई पनबा नुसिना द हेंगलकपा हाइबसे भारत सरकार मसिन कोई खंद्रब्रा नकोई खंगबम थोक्त्रब्रा नतन नखोइने तहोलिब जेकनब सरुकोसन नखोइने तहोलिब्रा हाइबसे जमनि चिंगनबा मलाई ए भारत सरकार न जिंबिउ आई हुकुम से कश्मीर दे लेरमी गुपकर रोड मनाक्ता रासबाग का ये कोई पुलिस ऑफिसर्स मेस्ता Major Gogoi Hyber Gohai have Gogoi Hybe Tare. Pakistan digi lap terrorists ama Padan Kotna to Wisman Lam Henmandana, Man Mikras Hatokran to Man punishment to my Gadi Mata Puller Gadi Tom Puri. Hi. Mount the Puch every talk did. Gadi Jip ki bonnet took a massa Pullaga Puri, a Pamelaga. Aduitamata army a commander and major to a mark for punishment PG. No. Once Nunga clutch. Once nangi nakadale patanja you cannot misbehave in this manner haidana adu major the assam go goi haiba male mas punishment pigi haiber thadi armed forces orabusu land the changna ba khonjer kapa kopadi
there nobody can point finger hai wahimli. Other once makoina phara matung de nakoina phu yaroi cheibu yaroi, you treat them as a human being. Or makut pun makot padi nang todu jadi chendho kidara haidana. But no third degree method no tobu jadi hai wahimli do. Akoi the soup hajik enough is enough blood set. Akoi uo pange. KSO, KNO, or particularly KSO hai batai. A underground group that Hijaroi, KSO, very important organization name. Nagagi group should not remain so long or distance. Must my request Nagagi group has to play a pivotal role. Ohum le minu the kuichina ohumni. Ohum the amanadi major role lower tide. Chumba the kona tokus hanwas sinuasaku tokisi. So Meitei community. We never said that we are a Meitei community, only to Chief Minister remain. दुनिया की लोने तंगखोल पुनमक लोने ला chief minister क्यारक और में even the minority group high भी जारोय मिते पंगल is a part of Manipur अदु even one MLA ला मसी chief minister ओहलमी we want some responsible person from the Chin cookie jo even they take over the chief minister we will be more happy अकोई तो उधर cookie लेते Chin लेते जो लेते मिजो लेते anybody is equal and he is chief minister for everybody. It's a matter of people's choice and the MLA's choice. अदुना तो बुझाव तौग्रे शेष पुनम अखोई मसी ज्ञान तमनि विजम दरकार ले भारत सरकार you should immediately interfere, you should intervene immediately without delay. Because of you we feel that our law and order situation has been deteriorated. Wahang ama yam kan mayam na hangari bo wahang si makoi amma thadora kanda ani ni lehori si army na pirakatori bani moi si sige matang sida amma thadora aga ani lehobo sida tanza tu da kai gidam ta ani si kan bu hona drino sin Masine kune tori okane khangdi base. Yes. Yam luri base yengbiu. Tori ba agitations or tori ba plan ase mase kanana kari control to we have se akoi marup mausa apna takpi dumaina. Makoi marta ko fraction makoi marta group se yam bugum towi adu matakta amana ngang wada amana ta do on tobra kainu but the one target the madi chummi pharaga adu pulla khutak ta hatpa haibigu ma target se di masidi moi irrespective of makoi group thammaga towi adu sigi matang amana ngang wada amana ta da ba adu kanang khali masikada ho chummi chumde khangi 10 MLAs including 2 ministers makoi ba so wangang hande or natan makoi na thawai na makoi na masimak maning de injan bara adu de khoi khangdre makoi na se claim tawi akoi so wangang ba se kaya pd aduna makoi masik karam mong na makoi na puri kana na masibu lit tawri masisa koi ta seng na khangdre bharat sarkar de mun na khangi adu bharat sarkar na Nashibo Simanunda Yamla live issue ni Adam the Lubanati Parasakra Togedi. If there is a will to do, it can handle it and it can solve it without any delay. Aduna Shidayana okay cannot issue even the Naga underground issue way back 1950s beginning the slowly, gradually, part by part. 1955 in Nagaland go through the Naga Hills to and Sang area the elect money. By that time it was only a district machamler, hardly so 5-6 lakh katalermangan. It's small district, no one in with the Jumata Cup number second number second no way them Korean Diwali Sanabadum the young 55 wooden lab. But today a sigh of relief. A peace. We are yearning in Nagaland peace. Everything is possible. Yes, yes. And she matangda. Government of India, why are you not serious? Naku nungai bro na Bharat Sarkar. Tori base Manipur manung the India mang no lehining ba pam dabra. Naku ni indok ba pambra. Naku ni koi masen khana mase being a guardian. Kayam kuna naku from a distance durbin jenga legdorino. No, you need to come in the field. You need to tell them no, at this moment you stop all this violence. Let's have a dialogue. Whatever possible we will grant to, whatever not possible we may not. But you ceased from this violence. Have you Bharat Sarkar de ki lakhtana Prime Minister kande, Home Minister kande, call these people, call these the Belly people. Belly people means all other 34 section of people, including Nagas and other tribes and no. We should yearn for peace. Yare enough is enough to we the Bharat Sarkar make sure no hide no ala to win loin talking. Because we know the back we know the drawback of other communities. Ado kay gino pa kay gino. Yes. Kay man gyo gini pa. Maybe am delay ko. Masi
I say it may not be out of the context adu jingbu Bharat nadi tawri base United Nations Security Council gisiga thama kai ma thama whole world se koiraga permanent sit tanba along with the veto kai bis mas angat pajani 50 60 70 years karamat nobody everybody then Kashmir the Kanyakumari digi train thungani Nehru dream is a dream remain Congress government remain dream in paper but he has sling adi chenap to the indiga saudi batong ko di train cheppa hore I mean Kashmir digi Srinagar di Baramulla ka train local people are so happy paisa so khoi di yamda quite within the shortest possible time the chatpa trains pada Kashmir tahuri even if Srinagar ka nungdang pung tara mathoi ka se gan mi se pajaram da ka se tiles thadana cha coffee cha purta cinema jeng ko freely hor hybrid thadi Bharat Sarkar na mani UNSC gi si matang da angak pada mai matam se kai thoki adu hai hana maki mayam mantri mayam lady se Honorable Home Minister lady ati collective poke responsible for ministers kayam senior lady ra moi puni muse tawra senior no se tawdu bi jate man wa ma hayu tawgudabani mase makatang thawa sa gidre it is good that Prime Minister of India ge tamak to which had been yearning for 5-6 decades mamang the what mangamba today we have become the UNSC permanent seat along with the veto habis India ge one of the greatest achievement this will remain in the red letter have Indian history pamung now hojik se kari gumba live question se kari gumba makoi se kanmang khidra ga kari situation or kani sini adu itara ga government sina in both levels state government asu central government asu ekoi gi yamna fail or bribe question doni and again all diplomatic channel including everything masi mayam ji kari gumba da sin ngam da bribe question acho ma di lakpa ya na khali pam kai hebni masi hit or pata the moyani se hat hibeta the whole community will definitely will have a bitter feeling whole community means Nagas cannot remain silent Nagas has to play a pivotal role and other community too asugam appeal torpa tanjada kariyumma show the ko hato bi khoto ta there will be a very serious bitterness jegna bamala kiyani pamungi thamoi da thajabra soiden thadorokan habiki thajab leibra pamu ai thadokane khalli yes after all they are a human being after and secondly mo ko se lamchang ubnati recruitment ki tamak to chat pani mo show idhar motorcycle kar usse taba thawasa na ani na kar thawasa da baisa hone sometimes we also admit akhui khare hinjan ma khara kari han khar pongjabo Okay. ka thawasa da basile anyway phare kole maran karino habis messaging mamti after all mo se sam khod ka gumde tanjabo khoi nuai ta tanja lai do adu mase ko request tori time and again off and on hajari khotlon hajari moi what sunate belly khangdi any khangdi chin cookie jo ground na father khot thamasu even phubi genu makodi chebi genu ngambi ri khol ko na mohita we hand over to be go okay pam okay achievement to then reciprocally on both side Fajal to gudamni. Yes, Pam. Thadok beginning na koi it is not that I mete Bharat. No. I am a Manipur citizen. Kuki is also Manipur citizen. Mao sabse Manipur citizen. Miraj Manipur citizen. Jalal sabse Manipur citizen. You jo Chin Kuki jo Manipur the living Manipur citizen. It is not the question that you hill or tribal or Mete want. No, on humanitarian ground. Yes. No si chanana. Okay. Leiba yam darkar lei akoi thadok na sunya yaroi. Thank you very much. Have a kind and have a sympathy on these two people, those children having hunger. Okay, yam noise. I mean Uncle Jalal Uncle Jalal was howzik leiba question sida Mark Hawkip haidana hojik National Investigation Agency NIA ki makada hojik investigation tawriba misa amakakni mahaksi hojik ada hotuk khoiba conflict si mamang oirabna tonga controversy mayam amada involved tawbadagi habada mase phaki misa amakakni mahaksi piragadi haiba view ni thadukani habagi bargaining amadi tawre habaje hojik ngasi media report punamukta fonge wafam jingarang all political party ki bifam ma ko khibadu na manipur chief minister na phongdor pani haidana media sing report tawni agar masigi wafam si gi level da masi bargaining to ba abagi oithokpa lebra na draga na masi kam yeng bi matang si masi khoige mi khoige hostage oina leira kanda magi condition thamaga wari sanadaba adusu thamiba condition do government of India gi custody da leiba mi amakak
free tawga mari lenana wari saba sadaba haise swaidati akhoi constitutionality gi oiba aduga legality gi oiba question adum leramgani madu akhoi mari lena ba akhoi keno leiriba singsina government na natragana mari lena ba keno singla madu madugi matang do akhoi del tawrakani madu haina khali ado haujiki hairiba akhoi cookie sin naw singche masi akhoi leipak amaga gi marakta leinaba relationship tu makti natti hajariba ko ado ani shubada akhoi mi pharaga hostage dil tawba lagi condition thamba khotpa tu da harise akhoi non state actor akhoi pra ain gi wangmuda leiba topa kanglup amaga tawlaba khonaba tai kumbagi thak poina madu oigadra ntaga oiroidra madugi wafam tu di tongana thamaga yes ama boire akhoi safe custody ama leihalle habase masigi kenoma akhoi information ama mayamda khangalakpagi tangkak swai phokse simati akhoi yamna pungning thogat ingai hoi simati yamna nungai wafam ni haina thamjage aga masida akhoi hojik si numit mari ni sure habatare hojik mioi amadi akhoi kalle hadana amina pire hadana masi hojik leire ma masana fo moi ani lehori ba ni ji kanbiyo adu thaduk piro haidar man appeal tawri sigi matang sida from the earliest time da haidare hojik phawbasi da masi kannabi khongthang ji kari lokhot gi habasi achoba question am oiri adu lokhot labra na jagan lokhot tribra habasi and again hojik leiriba situation sida not a single leader from the central government has spoken anything about it kanang om the wangang dri hojik leiriba sida adu sugumba situation am public te laiba question di sugumba hostage situation am if any mainland city mada natragi state am the thom bataraga di sigi chamana mong the dil dawdra habagi question chine kari phobi hostel ki situation sida koi ge hojagi miraj ge wafam jeda lakchingai mamangda koi international ki oiba phenomenon da hojik miyamna thengnari ba example amani khatangai afet remind tawjaram ge ba prithibi da kwai de ge henna sathi haina khanari ba kwai de ge henna kano tawena khanari ba militant group ne na khanari ba adum ba hamas na israel gi adum ba miyoi khara hostage oina phajala thamme ba ko ada asuk yamna sathi khara ba parents akhoi battle se sige manung da su hostage sing do madu hat pat tu pana chingbagi thabak sing di chathate ba ko direct mayok na ba confrontation da akhoi si khiba na khiba aragi kano to khiba da that is another thing ko aduga tasena makhut chalaba miyoi sing se masidi prisoner of war hai kedra natraga kari hai kada makhut chalaba miyoi da khut thaba hai basidi malim ki oina si tawna da ba thabak amane ba ko aduba irang sin nauri ngai gi matam da di akhoi gi emotion sin hen na wang khiba adagi akhoi gi praja sing sida akhoi gi authorize oiba akhoi gi systematic oiba order bound to ba dugi level da leiba aduba praja sing natabani na ngam khut thana ba khona ba khara thu abasu haujikti akhoi yamna phajana gyan ta na akhoi gi kanglup amase karamba kanglup no haibase malem gi miyam na judge to gadaba tangka ama khak ne ba ko aduna maram oira kanda hairiba miyoi sing se yamna lebak macha tana kuki gi chili naw singna masigi kano se akhoi moi gi captive ta leikhriba miyoi sing se masigi issue si finalize to dana ba yamna mature oina yamna ingthana yamna tapthana aduma phirep ama sungsoi soidana khanna kani haibagi akhoi da thajaba ma akhoi feel tawi aduga manipur lengak ki mai kai da gi su hoi tawya ba hona ba ya ba myam ma akhoi hona ramani haina akhoi adum thajaba thami adu central government ki mai kai da gi natragadi manipur lengak ki mai kai da gi direct haktheng na haujiki kuki sinau sing sigi level da dil tawru ba ha simdi uthokpa ya badu akhoi na huju che khanba da di u da bani na central government ki through da gi paikhat ka da ba initiative oi bani na central government na bu masigi pocha positively masi initiate to bi ge na to bi ba matam da sigi issue se critical oi ni ngai natraga na hena khudong thini ngai oi ba tangka ama da yorok ni ngai kaigumba kano ama phawa leite tangai phadaba ama pho leite tawada central government na tawgadra natraga tawroidra haibasiti hojik phau su phajada tawbagi phibab dodi ude mayam khanghan da bira tuminna tawribra haibdudi khangdre ko adu
ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯗꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎ ꯇꯧꯗꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯛꯄ ꯐꯥꯎꯗꯦ ꯐꯥꯎꯗꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ immediately masi control tauge intervention tauge haira khalabadi intervention natteko magi territory gi manungda tholakpa law and order gi situation ma magi mana masi dil tawpham thokpa mana loisan pham thokpa mana control tawpham thokpa magi mathau ne ba ko sigi mathau si tawdatna lapses oelaga nakal ani makta akhoi gi loina fueling situation ama directly natraga indirectly mana masi create tawraga akhoi lamdam sida leiriba akhoi lamdam sida leiriba miyam se sum hatna halaga crisis sum thamaga leiriba sigi magi nunggi oiba wahan thokse masi aina mung no hona na panjaru traga su akhoi lamdam sida leiriba kuki gi chili nausing lamdam sida leiriba akhoi naga gi chili nausing maitai gi chili nausing aduga including our community akhoi fajana akhoi phamin naraga masi realize tawba aduga akhoi gi tungla lakadoriba future generation sigi oiba akhoi wakhalama akhoi fajana khalaudragadi government of india na akhoi gi marakta sum khaidok ga sanarakadoriba adumba play se masi akhoi loinamak ki oina tongjabase kanglup amatagi tongjabase leiroidra haibase masi haukiba fast akhoi 1997 adwaidagi horaga husi phauda satharaiba india gi dealing se masi urakhanda akhoi da phaujaba adumba wakhaloni aduga haujuk su manipur gi leiriba insurgent outfits valley base natragana nagagi natragana ate ate leiriba singse masi loisaning bagi intention la natragana akhoi gi geopolitics myanmar da leiba geopolitics ki adu miengdara natragana south china sea pacific ocean regi west akhoi kari bay of bengal aduga arakan region somda kaladan gi kari gi mayam hainari ba sigi mayam se india gi kari tres leiba jano mayam naina da sum leire ko siguma mayam siga mari leina ba potuna manipur gi si loisan hanbagi wafam de dum hairaga loisan da bagi chapchaba concrete oiba step se sum udaba masi hairiba factor singsina maram oiraga tawri jala haiba ma feel tawi aduga haujiki leiriba miyoi ani gi issue se masi yamna humble oiba yamna sympathetic oiba aduga miyam gi maikai dagi haujik thamaiba khoi gi humanity ga mari leina ba appeal mayam se masi yamna fajana consider tawbire harakada tawakani ne thajabra uncle ngang dagi habitare huji aiko amai hoinkui ne yam kan ngambiri aiko gi pangal gi loop mayam am thula ga ngarang ji aiko appeal torok pasi yam strongly strong appeal mayam am torok pasi ui adagi different section of the society dagi appeal torok pa dum ui the sigi matang sida hoji uncle do you have trust to the Kuki brothers and sisters habitare Kuki community na makoi ani jigi thawai je kanbiraga akhoi gi moi gi apokpi hoji masa kaina bagi maichak na ngawraga leriba mama ani da senior birakani habigi thajaba je uncle da lebiba masi miraj aina thajabagi matugi nati Kuki chilinau singna sungsoi soidana sympathetic oiba ko adumba step ama sungsoi soidana laurakani habigi thajaba lai maramdi kaino haikanda hat ke haina khanba taragadi loinamak hatok ke haina khanba adugi wakhal lei taragadi first day da moina lofam thokpa step ama lokhiram basu yaena khalleba ko adubo miyoi ama thadorokhibase miyoi ama lose help paigara thadorak paigara ama seven secure and thorakrise masina takpadi makhoi da su akoi human being ni haibagi kenoma getcher ama khak akoi people sida makoi pirakpa haina koi adubaina feel tawba lai aduga makoi gi apamba moi gi condition kari kra aduga na singbaga mari leina ba hiram du diko madu akoi gi level gi thabakti natreba ko madu government of india gi level da dil tawga me marak sida ai wafam amta ga hajo ke akoi pangal singi maikai dagi di haujik akoi na kuki ichili nau singi custody da miyoi ani leibase humanity ground da tekta kaidana thadok piyo duga mama papa da yohan biyu haina ngasi appeal tori base siga chap manana akhoi karigomba maitei community gi chilinau singi ko khutta kuki gi chilinau sing sumaina leiba taraga su
humanity ground da masi thado piu hai ba se akhoi ngasi haijari ba sumaina matam tu da su akhoi haigani haijagani akhoi masi kanamate ge foreign against da natte ngasi akhoi na hairi ba mayok na ba lan pham da khudak da thengna ba da akhoi lairiba situation ji ge final loi ba adum ba resolution na laktringa da final loi ba waroisin na laktringa da mayok na ba lan pham da thengna ba da soinari ba ngamnari ba punamak side laiwak thibani dama sung madu di akhoi na kanba ngamba situation natte adubo 7 secure oina custody da lairaba du di hat patu pagi thawak tobi ga no mawang pa da sinabiyo ha base masi malem ge adubom ba ain yaba malem ge ain piba adumba hakamani masi akhoi loina makna kuki chili naw sing na su masi soidana honor to gani masi soidana positively dil to bi lobi gani ha akhoi khali negative oina consider to bi roi ha akhoi khali aduga masi ki positive outcome ma akhoi urakani so thajai urak pasu oisanu ha ba fam je thamjage okay am ngai jang ka ai aroi bo hangoi na before third round ai mediator gi role gi matang da muk laksike akal da hangjening basi if asai ina hangjagi bo hang do chamana bo hang ma kang ni if high with thodok si hostage situation ama see any of India ki mainland city मतलब Delhi the Gujarat the Mumbai the any city मतलब थोम तारा कदी housing India की leaders में हमसे करम बस situation हम the reactor होंगे नहीं है बिस्ने का housing no one has spoken anything about it housing फावुद करी है बिस्ने इसी में ताकि कोई तो केना बट treatment हमें ये इंग्रा है बिस्ने मसे day one दगे मिराज तुम कोई ना उरबा कोई ना फंगा बा port ni कोई हाइना बा लई मैं हमने लाउनरी बतुनी कोई सिर्फ akhoi mainland India da leiba adumba people singa manaba mieng akhoi da yengde akhoi si India government gi larger interest madugi akhoi si kenoina akhoi maduda season na ba akhoi si keno amoina maduda matter tawna ba adumba kalupa moina akhoi si treat tawbagi mowong do uiyeba India na akhoi si yamna important noina lawram magabu akhoi asuk sang khraba matam si UP gi district amagi population phada ba Manipur gi manung da thokpa crisis samada adu ju kamaina toba India na akhoi gi Jammu Kashmir da una lengbada infiltrator asom dagi mapalom dei sa ko infiltration sang una lengbada kapipa aragi ase sida tongan we atem yamam phawba akhoi parliament attack tawbagi issue lakhrabani tongan ba issue myam le rakhrabani adu ma myam ji handle tawriba India mai pak ne handle tawriba India gomba mana prithivi gi adu ma malem gi super power country da akhoi changani haidna bit tawriba India gomba mana Manipur thokpa crisis sida security gi crackdown lama security gi waiba akhoi chapchaba measure sama lokhalaga leng hai handana kaimte irang thokhandana akhoi gi kano se situation se under control da India na thamba ngamde harise thamba ngamdabagira natraga thamoi ngamdribra ngamna yes thamchan nadribra ngamchan nadribra thawoina tawhalibra haja khoi miyamna mase nainaba miyamama leire naina malle khoi khange haba ko India ga mena khoi da step motherly treatment tawi kari gi tawi akhoi Myanmar gi ngasai mangda swai sini Myanmar gi tu gi miyeng oramani akhoi seise leriba ate outlaw sing sige miyeng oramani adurga swai matang sida mangjak permanently mangjak aduri bise akhoi si tungda sahi decades meyamam khak akhoi si haugat pang namdana bagi mongda akhoi si thugai pirang baduri bra okay that's a big question ai mathang ji amai Honreikhui da amuk laksake amai da lakchening baje amai this is a big question public punamak na handa khingibo question ji housing le irang ji why the government of India is letting it to linger it so long kai you know so amna sangda li jai basini housing am ka handa ke hostage situation is very different last 4 days ne ba amai sida makoi kadai de lei haiba natragana moi kamaina lei natragana moi lei rebasi phajali ba kangu si ko wadi sanana bagi process ama phawbasi yamna clear oina public ki domain da thamba ngamdri but la ibu question di if the government is willing to do that government of India ki di home ministry ki level da all channel lei rebal suspension of operation ki channel ki makha da cookie militant sing wadi sanana bagi lei cookie ki MLA tara lady different channels may am lady ba sigi channel mayam see as an opportunity when she never come say deal the way but 4 days is a long time
amai mayam na hangi bu question je uncle Jalal na hangi bu question mai amai da lakse ge ba mayam na hangi bu question je singma se ki thodok se Manipur da thom da na kari gumba Delhi da thom ba Gujarat da thom ba Rajasthan da thom da ra gadi ngasi sugam ba asang ma matam ma lorong ga ha ba sine ba kari ha bining am akoi sigi suspicion hai ba tare ko si media gi thong su mayam ma ne na re adu akoi na exactly moi gi intelligence department na laga aduga moi gi real kano competent authority na manu na create to no habdo modu di akoi na khang mangam dam na comment yam lui adu akoi di shanti oi haninge loininge adu in case mokoi na adu gumba mathak da loibe aba por le di loibi khro role sana di sana bignu akoi shanti oi na leninge habsidi appeal to ninge ba okay adu di na to ba akupa kargal na ina badu di okay yam hai bisum namdre okay amai final question oi na amai da lakchani muse last round ne masina yam atien question ni mediation gi role je hojik makoi ani se pharaga thami custody da adu makoi ekoi na ngasi thami wa hum je community ama faw da prejudice ama faw negative opinion ama da leitana hai tare yam peacefully and emotional appeal moina imung manung gi awaba amusung miyo bigi humanity have to do you from orga magi compassion and empathy to you from orga kat ngangba ngasi dialogue episode ni ngasi phambiri ba ekoi ki panelists ahum maksi very outspoken panelists ngakani but khwai dagi ekoi ki name ba tonda wangang ba haitare si ngasi aina thengna ba da hai ba dare I'm very surprised all the panelists very outspoken oi ba panelists ngakani adu ngasi yam inga yam tapna haidare miyo bagi punsi jibu mamal lain khalla ganda ekoi gi wangang bada soidana be am section ho nabi ai ekoi amai da lakchani muje mediation gi rules ida hojik se makoi ani se thadorak na bkhona bakanda at least ekoi pangal community na amsu naga community na kuki community request or poche definitely they will take it very seriously amini sunga sai happy ekoi uncle Jalal na so happy ri aduga ekoi pabung na sunga sai hai kre soidana makoi thadorakani aduga mama pa sa den khusin na bigini habi ke thajaba lai haidana amai sigi mediation gi role amagi matang lakpa matam da if they need the help of naga community amai aduda amai gi response kari dai hoi akoi si CSO leibini na ko aina moi on behalf of the ngangudi noite yes adubo ai political party NPF party gi na gosi government da partner way adu matam gi karmaina shanti puraksara karmaina akoi moi gi leader sing unaba MLA sing unaba haibsu manung da adum time to time try di kyam kan na tawbni adu sa haibagumna akoi hoji arm conflict ki marak ta go kariya opinion su pi yam lu na ba su ki nabni na si purak bangam dre haibadu budi kariya dra road mi bu ut bangam dre haibadu budi dum hai ge ba ko am conflicts yam lu ne ba yes id kanan chuma kanan lam da khone judgment big du yam lu adu handaki angang ani gi matang sidi ai mamam pa ma oina khalu bada inaw amoina ta da mon khalu bada yam na kano ai su thamak sok ba ai da adu bu moi je safely thamai she adu phabiri ba moi su aina yam thagat ba adu moi na pining ba message to moi su pisinu adu bu unaraga phamnaraga tana ba amagi tanja pibiu yes aduga angang do asoi apan lehan bignu safely thadok se aduga moina hiding ba karira su step by step legally ko karino tana ba ba su tana save je akon su adugi willingness se adugi tanja pir angang dudi koi save to nangai both the party hadi phagi basu koi government side da si civil society side su masidi koi appeal to ne appeal to yes that's a beautiful appeal amai ai mathang si pong dong lakse ke pong hojik si if any role haibetare maitai ga sorry pangal ga ekhogi naga ga community sing leadership ta haibetare CSO bu oiro political leadership oiro pangal gi MLA sing lady naga gi MLA sing lady then at the same time civil society organization strong civil society organization mayam lady across the community haiba mayam si da cookie people na haiba public ki live appeal si ham strong appeal powerful appeal mayam si haiba community sing si gi moi gi sentiment emotion se ko respect of from to ye na moi khanbi raga haitare if they are taking this community and appeal very seriously adu itaraga de pabung mediation gi role amakak haiba community sing si da pirak taraga de madu tangai fadana lower kanda makoi ni si thadok pade am chawna mating pangani ne khanjai kari mot phau chubini mera sam chum yani akoi mini mi habidi khudi wakan khandaba matang da sauba khotpali matam param da sauna legedaba natti
Matapura South Libata di Mido Tongana okay Akanaba Mete group sorry money me group the Chan Bayaroi. Ngak Saul Sungak Indaba Im the Inupi lady, a young lady. Icha sing shinu okoi the mokoin chum bahare ko koi khande chumi da disi da unune haibi juk lai ko khande be matam lai adu aina thaji fully chain cookie jo or any group or militants kande underground kande overground kande in CSO kande par ga tambiri kholiba angang ani soid mo thadok pigani haibi se I'm confident man after all moko si human being ni captive or capture tu tambiri moisu after the human being moko is some kari bargain some sort of hiding ba calling ba kara toning ba kara lermani that the government let the government of India decide adu I respect we southern court tit for tat na to bo khop tormaga ngak shaur sa handabagi mi punamulo na sakti lebam thoi after we are human being angang ni to halaga what they will gain it they will gain the animosity akoi mo to pamde to bam se thokte adu innocent angang aktani Shuma in a chin cookie yogi kanagumum so a quiggy, a titi state, a titi mafumda, Meti in a tangero, a tisak in a tangero, a queen of the tobum tokte, Mokoi can you show in the torus, a queen of Mokoi can get the bunny, a queen of Mokoi shagot kadavani. After all, we belong to the same flock. Manipur deliver 35 community manunda, Moko is a major role, Lodi bunny, Lady bunny, Himinagadormini. Other prayer to all those. A group Tambito, not as a mate, but as a human being, as an elderly people oina. This may not happen to any community having no guarantee. You should the Koromge talked about Oisano, talk patanja, we people, at least me, I will come forward. I'll go to the authority, I'll go to the underground level, overground level, CSL level, Purchatana, Mokong Pani Korom, Tobigano, take community, the sheet Tobigano, me, Mamuchan Bunus have say Edishang Jagani. Okay, so my sincere last appeal, Tambiriba Anganganito, please think it over on humanitarian ground. Ishore Bomutung with Hajasi, Ishore the Korom Si, Punsi Chupada Adomgi. Aduguma Pukshin Chow was circle the Amutum Utla Tado Pew, Madonna Mayam Panamaquate, Santi Lejage, Mayam Panamusilo in a Jana Nuxichana, Jan Minisi, Pun Minisi, Hibison Tamjage. Yam Noise, Pabung Yam Fazaba Apilni. So I didn't consider that can have a Hazard. Lastly, Uncle Jalal the Laxaning was Uncle as a civil society leader in the Matam Sange, active or very busy, Aduga, Manipugi, socio-political issues in the Yam town, Hosity conflict, Chiri part of Moiva community, Moira Vanilla, Hosity, Tongan, narratives, Mamma, the Lager, Topotabo, Matam Amada Manipugi, Tongan, socio-political issues in the Cookie in P. Very strongly involved to Biramba. Then Jomi Council, the Mar in Pui, Haiva, Apex body, lady, Uncle Kuigasuhana, so it's not a Luina Vidawan and a Taze. High river, I could get Apex body, Mamma, Lady, CSO, Mamma level, the lady. If in case, Kayumba, Cookie, Miam, Havatara, Kuigi, Mam, the Ganga River, Piriva, Apple Mam, see the considered Obiraga, at least mediation rule Namakatan, Havatara, for the release of these two civilian soul ani thawai ani si kanaba gi damak role ama khaktung ekoi pangal community leadership to lobi wa haba taraga di matang da ekoi gi role du lona gi damta ready wena lebi bra kari free da bi yes akoi da bantu ko ba adum ba thodang ama akoi na constructively akoi da lojaba ya ba gi tanja akoi da pibi raga di ko akoi mioi ba gi life kanana ba amasung Mioiba, Maselgi Marakta, Isilino Maselgi Marakta, Ladiba, Shumba, Yamna Tamoi Kaining I wherever, Yamna Tamoi shopping I wherever, Aduga Puarigi, Akui Lamaida, Tampunamaktam night and a Lehoragada, ugly Epishotse, Masi, Akui Tantu Letaba, Yamna English signalation Badugumba, Tankama Lak, Nabagi Lambida, when Lowiaba Todangdo, Adu Kurung Java, Quidale Pataragadi, Akui. Sungsoi Shoidana, okay, Lojagani, Aduga Langakna, Madugi, Kudong Shabadu, Low, Nanabagi Donta, Quida Kudong Shaba, Pipi Ragasu, okay, Adunga Kudong Shabadu, Lojagani, Aduga, okay, Tamoi Yueva message Pinabadi guided na, okay, 2023 Megitang, Ahum Marie Mangatasu, okay, Muikagi Punsi, Kananabu Honabada, okay, Lowiaba Todang, Loridana. The house shoe may take
गी सिनिनाव सिंगी वरो नत्रगा कुकी गी सिनिनाव सिंगी वरो अखोई मियो बिगे लाइफ कन न बो होना बता अदुम थौदांग लौननबगी तंजा दो अखोइदा फंगन बिरगदि अखोइगी लाइफ खब तंजा मनि हायना अखोइ लौजगनी अदुगा अखोइ लौबो याबा थौदांग अखोइ सुंसै सोइदना लौजगनी अदुगा अखोइ अदुगुम थौदांगसु लौजबसु पामे Okay, all the communities, including the Naga and Pangals, they are ready to volunteer for the role of mediation. If they are given any chance, I could give communities in Sida Kaigumba chance of the PV mediation role to Loza Havatuni. I could get very percent like Makiti Eduga. I could make her including as a hike with the I could mew Amagi Chapsaba Luncha to Utnabagi among the quietly Favat and Zamadi quietly put up people to the nation. Worst situation to the quietly Pajaba. Magi character to Utpataragadi, Madri and Chaw Kudong Java Lati High, Aduna Nasi, Yamna Labak Tiba, Mu Kamaki Punchi Pigam Nagar, Yunkai Kayama Machakarva, orphans Mayamo, widows Mayamo, Masaka and Mama Mamagi, Mikap Miracle Marchida. If Karigumba high civilian hostage and is it Hador Pataragadi, Maduna, that will be the beginning of the end of this conflict. Definitely. And again, another turning point of Kanda, another a fresh beginning of Manipuri, another Yamna progressive over Yam peaceful over Manipur future for all the communities where can have a Gitaza with Tamzeraga, Nasi Daloki episode solution make it to Lozage, Suksho Shadana, Hypatare, Quickie, Chilin housing Equigi, Tomato communities, Mam the Gi, Manipuri, Tomato section of the society, Mam the Gi, Lower Eva Kolau, Hypatare, Equiyam, the Nusiva, emotional and beautiful appeals, Mam, powerful appeal, Mam, just so you consider or Akanda, Equigi, Mamaliam, the Hawaii and Ido. Among them can be Raga, Makoi Bu, Aikoibu, Nangam dana Haitara, Yam, Ikaulang Naiva, Mama, Amsung Mama, wishing this Kusina Biragadi, the saying Namadu, quietly, Chow, my Papa, Aikopunum, Minagani have to the Tamzerga Sikitanka situation with to Lojage, release the civilian hostages, humanity first, having a Sigi, notice the location of personality, Paung Posamu Sonamani, renowned socio-political commentator, Manipur Sanai politician, Naga People's Front Key, Secretary General Admin. I could Amay, Honreikhui Kashung, Loina, Manipur Sanai social activists, all Manipur Muslim Organizations Coordinating Committee, AMMOCOC President of Viriba, SM Jalal, Punamohanatam, Tagaz Fondo Serum Kaikum Ucheri. Learning a program, who think for me and Tabi Manipur, Mukana Tagacheri Kaikum Ucheri, Yamatagacheri.